Welcome to Manipur Tech Knowledge. Manipur Tech Knowledge yengbirga mayambu amukana khurumjari. Asigi video sidi koigi photo mind toraga phone da edit tawgadage habadi photo akoina kapa kanda isagi background photo je sintok sin tawningi sugumbagi photo edit tawgi application amagi matangni kamai toraga koigi photo si edit toraga same gadage do ai asigi video sida ulakadabani mayam punna hujig yengminarasi and step by step taksirake. Let's start, go! Hamada isagi phone gi Play Store dan changbiro. Play Store je chango sumaina click taro. Click tawakanda application nama download tawgani hai application je ai maming tharage mayam ju khangjinbiyu application dugi maming snap sheet ani kawgani snap snap SEED snapseed hai application je chubaina tholakani magi review je yengu review rate je 4.6 rate laye duga 1 million review laye download ta 100 millions plus oiba rate 3 plus oil magi kamai targa sin agete do ai sida ulage hai application je ai dihana download tawre chongin download to biro duga open nambiro habidi click tawro open da sumaina open je click tawu matamda kai tholaka dage yang sidi ai na hana video photo same gen tarambagini mayam da ulake khwai han bada open thabam yawngani left ki corner da sidaida nambiro namma kanda kai tholaka dege do yengaje sidagi sana same gadaba photo ma khanba tare ayuji photo gallery dagi photo ma ekta lauthoga semake mawong da sumaina so khoi bye bye da koi chalubagi photo mayam yawi dagi photo ma khallaga lauthurage duga ida semage semning ba photo ma chongi jodum gallery dagi khanbiro ayuji gallery dagi photo ma lauthoge click tawre hai je photo jigi keno semba yabani design khogil ngan thon ba mamjel hanbe sida loi lei sida isagi pama khanbiro smooth pop kan swaina makan ma adu ka black white zum sema swai ayuji kaino da thamage smooth ta thamage natragana last edit kan swaina loi lei bani last edit ta thamage duga si click taro photo je swaina lairakanda makada style tools export thabam yawgani adudaida tools thabduda click tawbiro tools ta namo namma kanda sumaina magi sirinaba mayam leibani nammajida chingkhatpiro aduga kwai makada double exposure nama yawgani double exposure je ta click tawbiro double exposure je click tawro matungda makada interface sida yengbiro cross thabam yawgani sina kakthatpagine duga photo da plus thabam yarongani haiba photo plus tawjida add tawsangedaba photo je sidaida click nambiro hai je click namakanda isagi photo hapning bado khangani isagi phone dagi khangadabje dum thoglani image namage image dagi khangadabane aina hamning photo ai hana download tawsalaga photo scenery khar thammi adugi scenery je hojik hapa age sidagi sumaina khallani khallaba matungda kai dawgadage haba matamda makhagi interface su yengbiu cross mark aduga photo plus lairangani lairido adu natabada drop singi drop am lairije singi drop mapajida click tawbiro drop sida click tawrani aduga kai thakani opacity in opacity de kedore full de lekhat piro si je full da
ꯐꯨꯜꯗ ꯂꯩꯈꯠꯂꯣ ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯤ ꯑꯣꯀꯦ ꯇꯧꯕꯤꯔꯣ ꯑꯣꯀꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯣ ꯌꯦꯡꯉꯁꯤ ꯃꯊꯛꯇ open thaba leire adugi mathakta right ki corner gi khwai ihan hanbada layer ani leire sida arrow ma yawi ko sidaida arrow sida layer ani ga arrow ga yawi sida amuk click tawbiro tawrakanda kadawge undo revert view edit qr look ana sign yawbani adu kaida namgadege haba matamda view edit thabsida click tawbiro namma kanda makhagi corner gi interface kachinda tholai du yengbiyo portrait glamour glow original sign thabduda double exposure tharangani double exposure sida amuk click nambiro namma kanda delete aduga khogi brush turi ma leido aduda amuk namani sidaida click amuk tawbiro namma kanda sumaina thola ani tholoiba pocha ai hojik edit haurage aina hojik sinduje aigi maningda leiwa background ma'am je hojik change tawdun habda sindoini kamain thawgadage di yengje hamada mati ma lakthoke khongi saruksi sida hana sumaina khutchina nanu matamda ai ngasagi aina hakiba scenery du sumaina loi leire mati am lakthoki aduga atai du ulakke sumaina lakthokwiro aduga si zoom tawsalaga edit phajana tawba yai aigi khongi keke sarukse si zoom tawsalaga tawrake sumaina zoom tawsanbiro aduga sumaina tapna lakthokwiro zoom loi tawba yabani sembiro ayojik tam semake sumaina zoom je sumaina sembiro zoom tawningi wega do sum tawsalaga sumaina lakthokiyo je ai edit tawba loire ai background je loi sele yang to ai ujik waterfalls ta pairaga leire sumaina torga sigi lor matung si okay tawbiro okay tawkanda kaidawgadage do ai taklage sigi poche export tawgadabani back amu hantokpiro mathaki left ki corner da back hantokpiro aduga export ta nambiro export ta namakanda koigi save tawsanbiro share tawtoke yai tai da loi tawba yai aduga image ki size changing tawge gana si export tha save ki makha da export tha je sidai tawbiro ida save tawbirani sumaina save je tawgre loi view do ji yengaje yengi je agi sagi phone gi view photos tat yengage sumain toraga edit tawuni sida save tawr loire sumain toraga photo ki background je change tawgani sumaina semgani aduga magi ke thabagi chulai aduna kona topa video mada text thabagi tuna taglage nasigi damaktadi aigi video si matang se lotion jarage aduga aigi video si na mayamda keguma kanaba kharadang pibo oitargadi like share aduga subscribe tabu kawbiganu mayamna hangbiningba leita ju comment box ta thambiramo